Manipur gi nungsinjaraba ahal laman maruk mapang khwai khudimangko ahan moktada ikai khumlabu chari ngasi aihangna mayam gi chillaba matam minute manga taruk khaktang kai thok pinabagidamakta noluk na ningsingjari ngasi aihangna semjariba video sigi maramdi ngasi ngarang adugumba TV discussion amada matam amagi hanagi chief secretary oibiramba former retired IS officer amadi election thengna khraba maithi hawraba ozana bageshorna Chief Secretary oibirambadagi potharawa matungda election kaya thengnakibaduna maithi banara khangde tongan ba aranba wapam kaya amada yumfam oiraga TV discussion da wapangangda nganglakpana maram oiraga nasiya na video system jabani ozada ina thamjaning basi ozana khangbi gadabasi free movement regime haibasi karino masigi historical background naina bidana ozana karamba wakhallondagi karamba lairek pabiragano khangde hariba free movement regime asibu 2018 da adugumba Bharat Sarkarna nauna hogdokpa chanabi amoina amadi Manipur gi hanagi chief minister honorable former CM Sri N Biren amadi BJP gi lengakpu miyam da lan honna bagi damakta aikoina pusilakpa chanabi ni haripa do madugi mayokta yaning da hongdokpa loinana madugumba aranma prachar amadi baseless allegation aduna प्रजासिंग कंफ्यूजन क्रिएट तौदनबगीदमक्ता अयहाना वीडियो से सेमजबनी हुन्नब नचदे अचुम्बदो चुम्मी हाइना मियामदा थमनबगीदमक अमदी फ्री मूवमेंट रिजिम गी लेरिबा हिस्टोरिकल बैकग्राउंड सिंग अदो ओजा नबगेशोना लाना मियामदा पाउथोकपिबदो मदु मियामना थाजबिदनबा अमदी मियामदा असेंगबा चुम्बदो खंगनबगीदमक्ता वीडियो सेमजबनी फ्री मूवमेंट रिजिम हाइबसी इंडिया अमदी म्यांमार मतमम गी बर्मा अनि गी मरकता लेबर एग्रीमेंट bilateral agreement adubuni hairiba bilateral agreement asi ihan hana 1950 gi September gi tang kun ga tarukta India amadi matamadu gi Burma sarkar gi marakta yanaki ba chatna kangun agreement adubuni hairiba matamadu da agreement free movement regime asi agreement amana consider tawrami hairiba agreement adudi pertaining to India Burma area residents haiba ama hairiba agreement asi Ministry of Home Affairs की notification number 4/15/50/FI dated on 26 September 1950 दा चटना खिबा अदुगुम चटना कांगोना मनी हाइरिबा एग्रीमेंट से इंडिया की होइना इंडियन पासपोर्ट रूल्स 1950 की रूल नंबर 4 अमदी क्लोज 1 अमदी सब क्लोज 2 की मखादा याना खिबा चटना कांगोना दुनी हाइरिबा चटना कांगोना से मक बर्मा की सु Burmese Passport Act 1948 की मखादा चटना खिबा चटना कांगोनी सुम तौदना लेबा अनि की मरकता लेबा border area सिंग लेबा मियोय सिंग एग्जाम तौबा चटना कांगोना सी कंटिन्यू तौदना लाकपना 1968 यान हानबोइना अनोबा प्रोविजन अमामु हाकी हाइबा प्रोविजन अदुदी चटना कांगोना सिगी रूल नंबर 3 से एग्जाम तौनबगी दमकता Ministry of External Affairs ना notification number SI/108/1/66 dated 28 June 1968 anuba provision amaga loinana chanabi asigi rule number 3 exam tobiki asum tawduna hairiba bilateral agreement leba ani gi marakta leba border area da leba miyo sing asi 40 kilometers ki radius ta sangthok sangsin tawba yanan bagi damakta matam khara leba yabagi ayaba piba chanabi adu matam gi matungina provision kaya samdoktuna laki asum tawduna lakpuna mu 2004 da amadi 2016 da hairiba chanabi asigi 40 kilometers ki radius adu 16 kilometers da handarakhi asum tawduna hairiba chanabi asi amuk 2018 BJP na lenga laklaba matungda matam adugi Ministry of External Affairs oibi khibi former minister Sri Mati Sushma Swaraj na Myanmar gi visit amada hairiba chanabi asi naunamuk semdokpa anuba provision kaya hamna bagi damakta Union Cabinet decision ama loki hairiba decision adu February tang 2018 da loki ba decision ni Union Cabinet decision adu ki para number 2 da yamna mayek sengna yauri madudi hana lairiba chanabi adu ki facilitate tawna bagi damakta harmonize tawna bagi damakta anuba provision khara haplaga agreement si amuk hana tawgani haiduna Union Cabinet decision loki hairiba chanabi adu megi tang 2018 da अखोगी लैंड बॉर्डर क्रॉसिंग एग्रीमेंट हाइबा मेन अबगी मखादा अनुबा प्रोविजन ग लोइना चेनबा अमुक कंटिन्यू तौखी असुम तौदुना हाइरिबा चेनबी अदु कंटिन्यू तौदुना लाकपना
lakpadagi Manipur da ngasi ikang khangudana henjalagliba mitop gi asigumba akanba safu ase honorable chief minister na khangbadagi haiba chanabi se suspend tobina bagi damakta ihan hana 1950 dagi ngasi for the miyoy matana haiba chanabi se suspend tobina ba arst tokhidrabasu honorable former chief minister Sriyan Birena 2020 gi April gi tang amada lockdown gi kan khraba matam COVID-19 gi aruba matam maduda haiba chanabi se suspend tobina bagi damakta central ministry da arst tokhiba luchingba Sri Nongthomam Biren former chief minister ni asum tawduna haiba chanabi asigi Mandugi effect ado honorable union ministry na khangbiduna honorable home minister masamakna haiba chanabi se scrape tawre haiduna February gi thada 2024 da chanabi se chanakhide maramadana chanakhidabna maram oraga haiba agreement adudi scrape tawkhaba matungda anauba agreement ama oina chana kanglon ama oina semlaga adugumba Indo Myanmar border IMB gi makhada 2024 ki December ki tang tara kun ga marida anauba chanabi ama oina haiba chanabi si kilometer tara da hanthaduna hani ki kilometer nifu da ki tara taruk ki tara da hanthaduna anauba yamna restrict tawba yamna akanba section tharanga loina na haiba agreement du chanana bagi damakta Union Ministry da ki che lakhi haiba che lakhi basi and in singjabada December ki tang kun mari 2024 ni basida palli basi haiba chanabi asigi border pass asi single person amada piba matamda Assam rifle khaktana pigadabani amadi haiba adugumba authorized tawraba 43 entry exit point da haiba changakpa miyoy amadi thokiba miyoy khudimaki health checkup asi Manipur State Health Department amadi Manipur Police Department na tawgadabani haiba yamna mayak sengna palli asum tawduna haiba chanabi asigi matungina mukari hari hojikti passport yaudana changba yararoi amadi personal identification document yaudana changba yararoi haina yamna mayak sengna irba anuba protocol ga loinana chatnari bane asum tawdana free movement regime asi 1950 1968 2004 2016 da anu provision semdoktuna amadi 2018 da iloina provision anuba kaya ga loinana chatnari ba adugumba chahi humdra helaba chanabi asibu ngarang khakta da BJP leina 2018 da purakpane haina honorable respected sir former chief secretary na somna puthorpa miyam da lan olakpa se yamna mak laibak thiba yamna mak tabada phajada ba wafam amani Ozana Vakishuna, Chief Secretary, Oiningai Matamdagi, Chanaduna Lairaba, Free Movement Regime Masibu, 2018 the Chanan Mani, Haibataragadi, Matamada, Hariba Chanabi Sigi, Lakiba, notification sing Adudi, Ozana Matokurna, Pavila Mani Maduka Matokurna, understand Torongani, I say, Nasi questionable oire. Maramadana, Nasi Manipuda, Mitop, Naira line, Sanctuary Libasida, Oza. Navakishonasu, Hariba Matamadu Chanabi, rules and regulation, provisions sing ado, Fazana writ of the Namara Moiraga, Mitop Chandak Navada, Inor Habnava, Maramamo, Oirunga Hive Yam the question oire. Maramadana Ozada in the Tamzani Masi, Nasiki Manipuri Lurava Tanfomasida, political mileage, long and Nabagidamata, Adongi Haki, Kanabamagidamata, Asigoma Yamna sensitive oiva. Lebanon ki marata labor bilateral agreement amagi historical background nainadana miyam da lana sandor pase yamnamuk labor tibani ozana haiba free movement regime asigi matangda any platform da any TV discussion forum da debate tawnabada Suresh Kumar ozabu challenge tawjani maramaduna manipuri praja miyam da ina haijaning basi ozana bagesodi election ani na mai paluk tabanara natraga IS officer oirambadagi amuk vote lepada mai thibanara khangde hojikse ngangoi da wana karino nganga da wana karino khangdana praja miyam da lana sandopani ma asidi tasengnamak manipuri amoina manipuri officer amoina manipuri adugomba status da chenariba chenna kanglon provision kaya loina chenariba free movement regime gi adugomba provision singi understand meaning ase khangdaba miyoi ama oina ai miyam da thamjani maramaduna ozana khangbi gadawsi asigumba aranba prachar without facts and figures amade database da best tawdana miyam da lana lamjingna nabagi damakta former chief minister and Biren Singabu adugumba lana lamjingba lana sandokpa amade BJP lena pu lana sandokpa se yang laibak thibani amade I strongly condemn haiwa wapam se thamjaraga manipur gi miyam dagi amuk hana ikokno khurumjari